CM da Haisi Haina Mingthonba web portal ama CM na launch Toukhre Lainga ka miyam ga hena mari fagadhana ba pandam da CM da Haisi Haina Mingthonba web portal ama ngasi chief minister na mahaki secretariat ta launch Toukhre ngasi launch tawriba web portal asi maruwaina miyam gi wakat na ba madi miyam ga lainga ka mari hena fagadhana ba gi pandam da sembane miyam na lainga ta wakat ning ba wafam sing www.cmdahaisi.mn.gov.in haidiba web portal asida changlaga wakat pa yaragani haiki thauram aduga mari leinana chief minister Mingthonba birena phongdokhibada laingak ama ningthina madi mai pakna chalaiba matamda leibak miyam gi thajaba madi confidence change loinana miyam gi thajaba dugi matungin na laingak na paikhalakpa thabak thauram kaya dasu chawkhatpa purakpa ngamgadori bani haiki DM Arts mahiroi singna solon sin baga loinana lambi thingkhre DM College of Arts ki mahiroi singna college gi award pa sintakpa sing athuba matamda thabirakna batakna duna leiringaida college asigi sintakpa ma transfer tawkhibagi yathang kakthana ba haijabadu mari lena basing na thabak to onthoroktabadagi mahiroi sing class thadoktuna mapan thoroktuna college solon sin baduga lambi thingduna taksin mi phampham khre college asigi department kayada sintakpa watpadagi ningthina mahi tamba phangdabadagi khoisauna raba mahiroi singna ngasi anganba phawbada yaikhai thengaiba amata yauduna democratic oiba mawongda tongan ba demand iba play card sing paiduna lambi thingba yauna taksin mifam chathakhe mahiroi lusing ba mana phongdorokpada makhoigi demand asi phangdriba phawba makhal makhagi akanba khongjang changsinba leplaroi haide wangjing lamding municipal council da ahan boina plastic chapkhaina ba machine khinkhre wangjing lamding municipal council asi plan city ohenana ba pandam thamle MLA Brozen Manipur lenga ki Manipur Development Society gi Chairman suariba Wangjing Tenthai Assembly Constituency gi MLA Paunam Brozen na ngasi Wangjing Lamding Municipal Council gi anauba complex ta khinba Valley machine ama hongnabi matungin na sangaraga mathau tawba hawan khre machine asina single use plastic yauna plastic makhal khudingmakki amot akai sing chapkhai daga atoppa kanaga ba hidam ama da siznaba ngamhalli haide September 18 numit asi ban blockade tawbidana pakhangan jari lintok Maning tamna kanagi sumikha pondana yamna matik thokna leiramba iramdam Manipur asi British ki loilam makhada awaba kaya khangduna leiramkhe loinana laingakna khunai gi miyam da piriba chaitheng sing malemda leiriba mipum khudingmakna khangnaraba wafam ne adugumba loilam gi chaitheng nanglaba lamdam asibu maning tamna hingjana bagi hak tanduna marek mahau thokpa leiba khunai ama oinaba lamyanba irabat na honaramkhi haina Lamyan ba irabat ningsing thoram Observation Committee Manipur Lintoki Convener Publicity Kumam Jiten Singhagi Cherola mana haide Hiram khudingmakta miyambu mikap thokna ba tongan ba lamda mijeng thamduna miyambu mitmai pangna ba kanna hotna bikhibane loilam lainga ki makha pon na hinglabade kaidongai da marek mahau thokna hingbhai base waithokte aikhoi isana isabu hiram khudingmakta khangbahi bo oiduna mipan tangdana ba hotna gada bani haibase lamyan ba sina thinduna taklam ba wafam ne Mahak puning singbo ina pokpa numit underground taba numit punna oikhiba September thabu masi chahi kaya dagi lamdam asigi miyamna tongan ba program kaya pangthoktuna lakle mamang thaktasu Protection and Preservation Committee Manipur gi mijeng makhada Iravat Foundation Manipur amadi All Manipur Progressive Farmers Association ani na khusamna duna lamyan ba irabat ningsing thoram Observation Committee semduna thoram kaya pangthoktuna lakle tha asigi kunmathoi asidasu lamyan ba sina underground taduna yum thadokuna satkhiba mafam kaibi manaching asida makbu ningsing thoram pangthok boina haikat lekat tamba lamdam asida laiminari ba phurup singi amata oiba wakhalon sagana ba miyam gi oiba khanane na ba thoram amasu singjamai community hall da pangthokane numit asida kanagumba matana ban blockade tawbidana miyam na saruk yabi yu haire laingang na yoksinba ngamdaba ngamkhaida khundari ba sing UCM na angamba mateng pangle Jai Chandra Manipur gi ngamkhaida khundari ba khunja sing laingak na yoksinba ngamdaba mafam sing UCM na koina jatuna awada pa mari lena ba department tagi lawduna amadi UCM na puthoktuno angamba mateng pangle BJYM na drug ki changsiliba lanjang asida Sivasena Youth Wing su yawsinduna Manipur dagi drug maru phangna muthana ba honagane tombe BJYM na drug ki mayokta changsiliba khongjang asida Sivasena Youth Wing su yawsinduna Sivasena BJP amasung miyam ga loinana Manipur dagi drug maru phangna muthatna ba honagani haina Sivasena Manipur State Unit ki President Moirangthem Tombi na phongdokhre yu legalize tawna bagi white paper puthokada bane kada laingang na yu legalize tawduna hiram kaya da kana ba pigani haidabani na
अफब थबक तौरकपददि अथिंग थमलोय लीगलाइज तौगे हाइरबदि मियाम पुन्न फमिनब याबा कांगलोन सुमना याबा व्हाइट पेपर पुथोकदबनी हाइना कादागी प्रेसिडेंट हिजम प्रियो कुमार न फोंदोखरे वाफम असि कोनुंग ममांगद लेबा कादागी ऑफिस दा पांथोकिबा लुप असिगी तरागा तरुक सुबा फाउंडेशन डेगी थौरमदा प्रियो कुमार न फोंदोखिबने महांगना मखाताना हाई कांग्रेस लेंगाकी मतमदगी होना यू लीगलाइज तौनबा होनदुना लाख्रबने अदुबु मुन्ना खनरबा मतुंगदा याखिदबा ngaktane हौजिकसु लेंगांगना तौरकपा अफब थबक थौरम खुदिंगमक्ता कादाना अथिंग थमलोय अदुबु कांगलोन सुना यावबा मियामगा पुन्ना फमिनबा याबा व्हाइट पेपर पुथोउ हौजिक लेंगाक असिना यू थिंगबगी वाखलोन लैत्रे यूदगी कारकदबा रेवेन्यू अदु खक्तमक खल्ली हाइखे स्टेट असिदा तसेंगना यू थिंगे हाइरबदे एक्साइज डिपार्टमेंट असि मपांगल कंखटअनबा मथौ ताई स्टेट असिगी एक्साइज डिपार्टमेंट असिदि लैतबगा चप मानरे हौजिक यू थिंगबगी खोंजंग चंगसिलिबा असिदि इमा सिंह कादा अमसुंग पुलिसना मरक्ता खरा फाबा अदु नतना अतै लैते हाइखे मितै मैतै एसटी लिस्ट चलहनबा मियामगी वाकत मिफम मितै मैतै एसटी लिस्ट चनबा लैंगाकना सेंटर दा रिकमेंडेशन थाबियो SDDCM सेकेंडरी स्कूल अमसुंग कॉलेज की ओजा कया मेघालय की CMJ यूनिवर्सिटी ना डॉक्टरेट डिग्री पीरी PhD डिग्री लैब योनबा तौबगीदमक मेघालय दा लैब CMJ यूनिवर्सिटी असि इंग 2013 दा स्टेट अदुगी गवर्नर ना मसी आइना यादबा मने यूनिवर्सिटी असिदगी PhD डिग्री फंखिबसिंग विथड्रॉ तोहनगदबनी हाइना लाउथोखरबसु मणिपुर दा लैब गवर्नमेंट एडेड कॉलेज अमसुंग हायर सेकेंडरी स्कूल सिंग दा लैरिबा लेक्चरर सिंग हौजिकसु यूनिवर्सिटी असिदगी PhD डिग्री लेप्तना पुथोकनरकले UGC यूनिवर्सिटी ग्रांट्स कमीशन गे गाइडलाइन सिंग अदु सुनबा प्रमोशन की खुदोंग चाबा लौनबा अमसुंग पे इंक्रीमेंट सिंगबगी खुदोंग चाबा लौनबगीदमक आइन की वांगमदा PhD डॉक्टर ऑफ फिलोसॉफी डिग्री लैबा अमसुंग योनबा तौरमबगीदमक थिंख्रबा यूनिवर्सिटी असिदगे कोर्स वर्क याउदना नारोनदगे पुथोरकपा PhD डिग्री असी मणिपुर गवर्नमेंट के हायर एजुकेशन डिपार्टमेंट ना अयाब पीरिब्रा हाइबगे वहंग लाकले IM ना मखाताना शांति की वारी सानरगने नागा पेस्टोकता लैरिबा चयेनबसिंगी मतंगदा खनदुना वारोइसिन अमा पुरकनबगीदमक मखाताना शांति की वारी सानबदा NSCN IM ना यारे हाइना UDA यूनाइटेड डेमोक्रेटिक अलायंस के चेयरमैन TR जेलियांगना फोंदोखरे स्टार्टअप की सेंफम कोटी चामा यौरगने नहा कयागी सेंथोक लंबी मपुंग फाना लैनबा स्टार्टअप लुपा कोटी चामदा हेंगतनबा पांदम थमले मतम अमदी सेल सिजनबा हैतबना मणिपुर साउखतबा स्टेट अमा ओइना लैबनी हाइना चीफ मिनिस्टर एन बीरेन सिंगाना फोंदोखरे वाफम असि nghan मणिपुर सोसाइटी फॉर स्किल डेवलपमेंट अमदी फिलांथ्रोफी 5 को खुसमनदुना केवी फिलांथ्रोफी 5 खाबम लमखाइदा पांथोकपा सर्टिफिकेट यंथोकपगी थौरमदा चीफ मिनिस्टर ना फोंदोखिबने अरोइबदा ताबिरिबा पुमनमकपु थागतचरी।